guys, ahang ngasi kanglay pakna viewer mayam bu taram nokjari. Si kaino khongra. Tay kisunatte ado yan hanang ngasi gi pung ahum tang kun mari 2018 ngasi je mera hok chungbaga mari lainana damasida thaban chungbagi kumai yam kana pangthoi ado thaban chungba je ngasi ko ne khoi nat ko dress sete ade na ai ju thaban chungba pamba mi mo ni na sak thijara jo dress lau bane khambai dress ni ati da wara je kai kai no adu de ge lupa kya pi bano kana de wa pano ka ga wa pano dai me am da tikta sa tak ke lai re Sina Tiet Sina oh Sina kon sini udah itu di sini ya udah masuk pakai red dress other dress eh kai de wai bano hai matam da sangon bandagi sangon banda kari ba akham lai kai na akham la pa ma lai do de khatang changdal laga de wa pa ne si wai matam da lupa chani ne hare e aduga hayeng ayuk thilo hayeng abu thin dei da lupa chani ne aduga ke su ju hayeng delivery matam da dum pi o ai do ai fridge si je khatang yam bhajan no chaw du ma le si di pura anwen gi figure gi prita re je de aina sogri jaba busli figure ni ne do kamai tong ni yeng sim ya Sije Yengu sini pura kai male labuk tu sa to ga chapu thalaga uthie kai kai ngak na do male ado moina haibada waibam dina dum haibada chaw aina macha lai rang matam da macha bu tu pikpa sayo ba vlog ma mung pu thore du da dre du na moina haibada dum mata je focha laga dum ya ne du dum lit lo ke sukai de fot pa aina fot pa ke sukai da bra kai de khote dum fot lo ya du na mayam si ju fot ani ai ji ru da tho ani aduga dress up kai do ga mayam punna thingina si foreign thaban gidi nai wage hauji pung tare makha tare ka minute tare muk chale chap su chap lo ya do mi sai frit to ina chaw ya do fot chale tu sida moi hane gi si black machu je moi hane fot pe jole ma sida mo aina mo fot chale si blue machu jina si aje aduna haji ai dress up to wa horage aduga yeng machat na ba mayam puna ba okay let's watch ado ahamani kamaina shet pano khot pano ai do ai ju phajana khangde aduga ai horen kem har guys adik dress up lo re aina juwali je lebak laisa ga aduga si jinna sumai to ga kok tiget pa duini na si ji di horen yom da ye lage tul box ha pa ge aduga ai lebak laisa ta loge yes perfect maya
ꯑꯃꯅ ꯅꯨꯄꯥꯒꯤ ꯉꯁꯥꯏ ꯅꯨꯄꯤ ꯉꯥꯛꯇ ꯍꯥꯟꯅ ꯇꯣꯡꯍꯟꯈ꯭ꯔꯦ ꯑꯍꯥꯟꯕ ꯔꯥꯎꯟꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯨꯄꯥꯒꯤ ꯉꯥꯛꯇ ꯇꯣꯡꯍꯟꯒꯅꯤ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯂꯥꯏꯕꯛ ꯐꯕꯅꯤ ꯎꯒ꯭ꯔꯤ ꯆꯣꯡꯕ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯂꯥꯎꯊꯣꯛꯄ ꯃꯥꯌꯦꯞ ꯄꯥꯏꯕ ꯂꯥꯎꯗ꯭ꯔꯣꯐꯣꯟ ꯄꯥꯏꯕ ꯂꯥꯎꯊꯣꯛꯄ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯀꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯁꯨ ꯑꯗꯨꯛ ꯃꯇꯤꯛ ꯐꯖꯩ ꯃꯣꯏ ꯈꯨꯠꯂꯥꯎꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯗꯨꯗꯩ ꯂꯝꯗꯩ ꯂꯥꯛꯄ ꯖꯦꯟꯇꯜꯃꯦꯟꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯝꯇ ꯁꯤꯖꯤꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯂꯕ ꯁꯥꯕꯤ ꯁꯅꯧ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯄꯥꯔꯤ ꯏꯃꯣꯝꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇ ꯁꯤꯖꯤꯟꯅꯩ ꯑꯗꯩ ꯅꯍꯥꯟꯈꯩ ꯑꯩꯅ ꯌꯥꯝ ꯀꯨꯏꯅ ꯊꯥꯕꯜ ꯆꯣꯡꯉꯛꯄꯗꯤ ꯊꯥꯕꯜꯒꯤ ꯅꯤꯌꯣꯝ ꯐꯖꯅ ꯂꯩꯔꯝꯃꯦ ꯑꯩ ꯅꯤꯌꯣꯝ ꯑꯝꯇ ꯈꯪꯗꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯪꯉꯝꯃꯤ ꯅꯤꯌꯣꯝꯁꯦ ꯇꯥꯟꯗꯨ ꯗꯣꯡ ꯂꯥꯎꯕ ꯃꯇꯝꯗ ꯀꯥꯎꯕ ꯅꯠꯇ꯭ꯔꯒ ꯅꯦꯠꯊꯕ ꯑꯁꯤ ꯑꯅꯤ ꯈꯛꯇꯅꯦ ꯑꯩꯅ ꯈꯪꯉꯝꯃꯤꯁꯦ ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯅꯤꯌꯣꯝ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯃꯇꯥꯡ ꯍꯥꯏꯔꯒꯅ ꯊꯥꯕꯜꯁꯦ ꯂꯣꯏꯔꯝꯗꯥꯏꯗ ꯂꯣꯏꯗꯧꯕ ꯃꯤꯅꯤꯠ 35 ꯋꯥꯠꯂꯤꯉꯩꯗ ꯇꯠꯅꯕ ꯌꯥꯗꯕ ꯈꯨꯠ ꯑꯅꯤ ꯄꯥꯏꯅꯔꯤꯗꯣ ꯇꯠꯅꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯂꯩ ꯑꯗꯨ ꯃꯣꯏꯅꯁꯨ ꯍꯟꯅ ꯂꯥꯎꯊꯣꯔꯛꯑꯦ ꯂꯣꯏꯔꯝꯗꯥꯏꯗ ꯑꯉꯥꯡꯒꯨꯝꯕ ꯌꯥꯎꯕ ꯑꯗꯨꯒ
ꯁꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯆꯣꯡꯕ ꯉꯝꯃꯣꯏꯗꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯊꯣꯛꯄꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯅ ꯑꯗꯣ ꯇꯠꯅꯕ ꯌꯥꯗꯦ ꯑꯗꯣ ꯑꯗꯨꯛ ꯃꯇꯤꯛ ꯇꯠꯅꯗꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯃꯔꯛꯇ ꯁꯣꯏꯗꯅ ꯈꯪꯗ ꯇꯠꯅꯕ ꯌꯥꯎꯇꯥꯔꯁꯨ ꯂꯩꯀꯥꯏꯒꯤ ꯑꯗꯥꯏꯒꯤ ꯀꯩꯅꯣ ꯏꯇꯩꯃ ꯍꯣꯏ ꯏꯃꯥ ꯍꯣꯏꯁꯤꯡꯅꯁꯨ ꯌꯥꯝ ꯊꯤꯅ ꯁꯥꯎꯋꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯅꯩ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯣꯏꯕ ꯃꯥꯜꯂꯦ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯦ ꯑꯗꯨꯒ ꯄꯦꯟꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯄꯨꯡ 11:30 ꯆꯞ ꯆꯥꯅ ꯂꯣꯏꯁꯜꯂꯦ ꯑꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯄꯦꯜꯍꯧꯗꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯥꯡꯗ ꯊꯥꯕꯜ ꯑꯗꯨ ꯂꯣꯏꯁꯟꯈ꯭ꯔꯕꯅꯤꯅ ꯊꯥꯕꯜꯗꯤ ꯐꯖꯅ ꯄꯦꯜꯍꯧꯗꯦ ꯉꯔꯥꯡꯒꯤ ꯊꯥꯕꯜꯗꯨꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯆꯠꯅꯕꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤꯅ ꯊꯥꯖꯩ ꯍꯥꯏꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯅꯤꯡꯇꯝꯕ ꯇꯥꯜꯂꯒ ꯅꯤꯡꯇꯝꯕ ꯍꯦꯛꯇ ꯐꯪꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯒꯨꯝꯕ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯁꯦ ꯊꯥꯏꯅꯉꯥꯏꯗꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠꯁꯦ ꯏꯁꯥꯅ ꯑꯩꯈꯣꯏꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯒꯗ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯃꯥꯂꯦꯝꯅ ꯑꯩꯈꯣꯏꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯁꯛ ꯈꯪꯒꯗꯧꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯖꯅ ꯂꯥꯏꯛ ꯇꯧꯏ ꯉꯔꯥꯡꯒꯤ ꯊꯥꯕꯜꯗꯣ ꯁꯤꯜꯂꯤꯕ ꯃꯑꯣꯡ ꯈꯣꯠ ꯁꯤꯅꯤ ꯉꯁꯤ ꯀꯪꯂꯩꯄꯥꯛꯇ ꯄꯥꯡꯊꯣꯛꯏꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯀꯝꯗꯧꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯣꯔꯤ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯀꯁꯇꯃꯔ ꯀꯦꯌꯔ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯐꯖꯔꯒꯗꯤ ꯂꯥꯏꯛ ꯅꯝꯕꯤꯌꯨ ꯐꯖꯗ꯭ꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯤꯁꯂꯥꯏꯛ ꯑꯗꯨꯝ ꯅꯝꯕꯤꯌꯨ ꯃꯤꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯗ ꯑꯩ ꯀꯩꯝꯇ ꯋꯥꯔꯧꯕ ꯂꯩꯇꯦ ꯀꯩꯅꯣꯝꯃꯗꯤ ꯇꯧꯕꯤꯔꯝꯃꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯛ ꯃꯇꯤꯛ ꯄꯦꯟꯖꯒꯅꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯕ꯭ꯂꯣꯛ ꯂꯥꯛꯇ꯭ꯔꯤꯕꯨꯛꯇꯤ ꯑꯗꯨ ꯐꯥꯎꯒꯤꯗꯤ ꯕꯥꯏ